मरोइब पाउ पिजरी कुकी लालहौबनी चिंगनबसिंगना मैतेगी खुलसिंगदा नोमै कापसिंदुना अटैक चथबदा अमा लैखिद्रे अमना फिबम थीना सोक्ले सिंगदागी कदांगबंद लेबा IFCD क्वार्टर सेंट्री पोस्टा कुकी लालहौबसिंगना एम्बुस चथबदा कुंजा अमा नोमै मरुना पानबदगी रिम्स हॉस्पिटलदा लाइकनख्रे मणिपुर की इंटीग्रिटी कंडीशन सोगलोई हाइना यूनियन होम मिनिस्टर अमित शाह थाजब पिरकले हाइना बीजेपी मणिपुर प्रदेश की प्रेसिडेंट ए सडाना फोंदोरकली खुरुमजरी टाइम्स ऑफ मणिपुर के प्राइम टाइम मणिपुर न्यूज बिलिंग ताबिरिबा पुमनमकपो लक्ष्मी कोंखामना तराम नोकचरी हौजेक पाउ सदोना पिजरी कुकी लालहौबनी चिंगनबसिंगना मैतेगी खुलसिंगदा नोमै कापसिंदुना अटैक चथबदा अमा लैखिद्रे अमना फिबम थीना सोक्ले हाइरी प्रेसना फंगबा पाउमगी मतुंग इना ngarang amasung ngasigi lonaba ahingda Bisnupur district ki Phawgakchau ikhai awang maning laikai da leiba maitegi yum manga mai thadokpaga loinana yum sing aduda leiba phau nganu yen okna chingba sing puduna chatki hariba khul ase mamangda irang thokiba leirabasu security personnel amata ngak sendaba khulni hairi थौदोक अदुगी मखा तारको ओइना ngarang amasung ngasigi lonaba ahing pung amarom taba duaida tronglaubi maning chingda leiba maitegi yum kharasu kuki lalhobani chingnaba sing aduna mai thabaga loinana nongmai round kya kapthoraki kudakta license gun pairaga tronglaubi khul ngakpa kunja singna handuna nongmai kapki nongmai kamna bagi थौदोक ado nongalamdai pung ahum fawba chathaki hairi ngarang ahing mai thadokhiba maitegi yum sing ado mamangi irangda kuki lalhauba singna khudum chalaga laikibadagi yum sing aduda leiba myoi sing aduna moirangi relief camp singda leibani hairi makha tarakpo oina ngasi ayok amok kuki lalhaubani chingnaba singna thamna pokpi amade ngangkhalawai maningi Kangathai khulda leiba maiteina chalaiba Hill Valley Goodwill Mission School kauba school ama mai thare haibagi pawma fangbadagi moirang amadi akoibada leiba maitei sing horaktuna thodok thokliba mafam adu tamna changsinki adubu Indian Army gi personnel singna maitei kunja sing adu mafam adu yowna changbada athingba thambaga loinana maitei singna pairakpa license gun fawba munki haina thodok aduda yawruba singna fongdoraki Maitai kunja sing aduna Hill Valley Goodwill Mission School ado kannaba honabada kuki lalhobani chingnaba sing aduna kapthorakpa nongmai maruna panbadagi maitai kunjani soki makoi anigi manungda amade faiganda nongmai maruna panbadagi sokpani aduga amana nangan ki sarukta palaga puklomda fawdokhibani hairi pukta nongmai maruna palaba myoi adugi mameng toizam sandramani chahi kunthra apokpa toizam ingo chawba kawi hairi Mahak Bisnupur District Hospital da laikanaraba matong ngasi ayok pung 8:30 khara henba duaida Kwakachhada leiba Asian Hospital da pukhalaki adubo ayuki pung 13 rom tabada laikide hairi Chandramani laikidabagi pau hek tabaga Mahak Hospital da pukhalaki ba khoisaunaraba miyamna मफम अदुदा मथौ तौदुना लेरंबा पुलिस की गाड़ी सिंह तक थोके मफम अदुगी फिबम लुसिलकपदगी मणिपुर पुलिस रैपिड एक्शन फोर्स अमदी इंडियन आर्मी की अहेनबा फोर्स थाजिंदुना कंट्रोल तौरबा मतुंग पुलिस की सेक्शन थौरांग लोइनना लेखिद्रबगी थवा याउद्रबा हकचांग अदो रिम्स की मोक तमना पुखी कांगपोकपी डिस्ट्रिक्ट की सिंगदा कदंगबन पार्ट 1 दा लेबा IFCD क्वार्टर सेंट्री पोस्टा कुकी लालहौबा सिंगना एम्बुस सथख्रे एम्बुस अदुदा वॉलंटियर सिविलियन विजिलेंट ग्रुप कदांगबन की थौमी अमा नोंगमई मरुना पानबदगी रिम्स हॉस्पिटल दा लाइकनख्रे कुकी लालहौबा सिंगना चथबा अटैक ता सोकपदगी रिम्स हॉस्पिटल दा लाइकनरिबा म्योय अदुगी ममिंग अरिबम ऋषिकेश चही 38 अपोकपा लाइखिद्रबा अरिबम ब्रजबिदु कवे महाकी हकचांग की सरुक अयामबदा नोंगमई मरुना पानबगी दाफम लई हाइरी थौदोक थोफमदगी फंगबा पावमगी मतुंग इना ngarang amasung ngasigi lonaba ahing nongyai matung pung amaga minute 15 rom tabadu waida Geljang Kuki Village Kangchupta leiba Setin Pau Kauba myoi amana luchingba olive green majugi uniform setpa kulai matik jana paiba Kuki Lalhauba singna Kangchup Police Station ki mathak thangba chinglambida laklaga Singda Kadangban Part 1 ta leiba Village Protection Sentry Posta nongmai round kya kapsilaki
पाव अदु हेक फंगबगा इम्फाल वेस्ट डिस्ट्रिक्ट पुलिस कमांडो लमसांग पुलिस अमदे मणिपुर राइफल्स की कंबाइन टीम अमना मफम अदुदा संगशिंदुना कुकीलाल हौबा सिंह अदुदा हंदुना नोंमै कापकी कंबाइन टीम अदुना तक्सिन बदगे कुकीलाल हौबा सिंह अदु खोंफम हंदोक्तुना अमंबगी खुदोंग चाबा लौरगा चेनकी नोंमै कामनबा अदु नोंगालमदाई पुंग मरिगा मिनिट 13 अदुवाई फाउबा कामनकी हाइरी थौदोक असिकी मखा तारकबदा इम्फाल वेस्ट डिस्ट्रिक्ट पुलिस कमांडो गे अहेनबा फोर्स सिंह संगसिलक्तुना कुकीलाल हौबा सिंह अदु मपुंग फाना तकथोकी थौदोक असिकी मतांगदा हकथेंगना उहौबा कुंजा सिंहना तोंगान तोंगान वाफम क्या थमलखी लाइबक थीब तौदोद नुंदांग पुंग अमा मखाई तारकपदा इदुदा अखोइगी केने केआर कांबू सिंगसिना अखोइगी कनो तौरगा अखोइगी नंबर 9 की सेंट्री पोस्ट सिदा अखोइगी मोइना चंगजल अटैक तौगिबने अदुना अखोइना साउनिंगबदी करिगिनो हरगा अटैक तौरिबा मफम जे करिगिनो हरगा अखोइना अखोइगी सिदा लेरिबा 22 एआर दा लेरिबा जगह सिगी पोस्ट अमा लेरिबा सिगी कनोजे अखोइगी आर्मी सिंगजे कनोजे एआर की कनो सिंगदे अखोइना हम साउनिंग बैतारे करिगिनो हरगा अखोइना फायर तौबा अखोइना सेल्फ डिफेंस की दमकता अखोइ खुनजिंगाक ना बैदमकता अखोइना डबल बैलेंस सिजला अखोइना सेल्फ डिफेंस की अखोइना फायर तौबा मतमदे अखोइदे ngang अदुगा मोइगी मी थोकपदना माना अंडर कंट्रोल ने मा अंडर कंट्रोल तौगे मयु मयु लोइ खंगी हयेंग नोइ मोइना नोंमै कापे अखोइ थीरगा मोइ फुगे अदुगा अखोइना कापो नोइ फुगनी हाइना अखोइगे मोइगे नेगोशिएट तौरगा यानाबा लेबने आर्मी सिंगसे अदुगो अखोइगे मीना फायर तौगे हबना यादरे मोइगे मीना नुंदांदा थादोगा समाइ तौदना अखोइगे मीदा मिचमदा अखोइगे मैतै कांगलुपता समाइना हिंसा की थबक नोंमै कापो खोप तौबसे मसे यम नुंगाइते चाक चारिङासिदा ngसाइ साइटिन पाव हारिबा माहाक्सि कांचुप गेलजांग हारिबा खुन सिदगिनि माना ngara onda कॉल तौरे अहामदा मिस कॉल अहुम तौरे इन चाक चारिङासिदा मिस कॉल तौरपसिदा ai pai hogdre adigi mana mari suba call torpse aina pair kansida mana het harp ko haije karino hai targadi nokhoi na nahan majinu mita akhoi da kapabni na ngasi nungdang dinoi kamai tawgi akhoi eki ni phu leire noi loi har kani hare akhoi mi ama su ena e adudi kamai kam thin su e khole har kanda makhuna mata le hare adigi phaiganda pa le hare ado khoi joloi pakhat na reba ado khoi je leiba sigi bsf kango jingsida khoi haire ado noi cover khar tawbiu har kansida moi yade loi changaga akhoi gi asidigi leibam akhoi gi mayang gi chak chahum sida moi je loi chenjala leigra ado talaksida ngasagi akhoi gi laiba ngarang da laiba kano sida akhoi gi state force hai tare akhoi gi irb odor 7 mar odor makhoi jina cover fire pibire moina cover taw horo akhoi ngasagi asokpa akhoi gi leka gi inauji nungju nungai te ma je ado ma je akhoi na moina cover piringa je akhoi na recover taw hopa hai tare मणिपुर की इंटीग्रिटी कंडीशन अमददा सोकलोई हाइना यूनियन होम मिनिस्टर अमित शाह ना थाजब पिरकले हाइना बीजेपी मणिपुर प्रदेश की प्रेसिडेंट ए सरदाना फोंदोरकली वाफम असिंग सिनिते आइपा चुथेक्ता लेबा थंबा संगलेंदा पांगथोकिबा पावगी मिफम अमदा महागना फोंदोकिबनी बीजेपी मणिपुर स्टेट की ऑफिस बियरर अमदे मकोक थोंबा लुचिंगबा सिंग यावना पांगथोकिबा पावगी मिफम अदुदा बीजेपी मणिपुर प्रदेश की प्रेसिडेंट ए सरदाना हाई कुकी सिंगना तालिबा सेपरेट एडमिनिस्ट्रेशन की डिमांड असिदा बीजेपी मिजोरम ना सपोर्ट तवी हाइरिबा वाफम असि बीजेपी मणिपुर प्रदेश ना अकन ममोंगदा कंडेम तवी मणिपुर की इंटीग्रिटी कायगदब वाफम अमददा बीजेपी मणिपुर प्रदेश ना येंगदुना लेरोई मणिपुर थोकलिबा कांगलुफ की इरांग मरग असिदा मिजोरम की बीजेपी प्रदेश के एग्जीक्यूटिव मिफम अमना कुकी सिंगना तालिबा सेपरेट एडमिनिस्ट्रेशन सौगली हाइना लौरिबा वारेफ अदो दाइते याउदब वाफमनी स्टेट अमगी सेंसिटिव ओइबा इशू अमदा अतोपा स्टेट अमना खुद थिंगजिलकपा से बीजेपी मणिपुर प्रदेश ना अकन ममोंगदा कंडेम तवी हिरम असिगी मतांगदा नेशनल की लीडर सिंगदा पाउ पीबगा लोइनना वारी सानरे अतुब मतमदा बीजेपी मिजोरम की स्टेटमेंट असिगी मतांगदा लैखाई ताबा फिरेप अमा पीबीओ हाइना सेंट्रल लीडर सिंगदा तक्सिनख्रे हाइना महागना मखा ताना फोंदोकी यम सेंगना एकोई पेपर द लाकबसिगी मतुंगिना नेशनल लेवल दा एकोई वारी सारे नेशनल लेवल दा वारी सारा कांदा मसिगी रियलिटी असेंगबा नत्रगा अचुंबा मसि पुनमक्सि पुथोपियो हाइबगी चपचाबा एकोई फिरे पीबीओ हाइदना कोइगी दी नेशनल लेवल यौना कोइ थमजखरे अदुना मसिगी सोइदना रिजल्ट अमा लाकनी हाइबदी तसेंगना यावी यावदे चुम्मी चुमदे हाइबगी असेंगबा पिक्चर अमा लाखिनेबा अखोइगिदी हाइरिबा फोंगा इबसिगी मतुंगिना अखोइगिदी तौबम थोपा कंडेम तौबा अखोइगिदी लौबम थोपा एक्शन लौखटपियो हाइबा सेंटर की लीडर सिंगदा मसि पुनमक्से अखोइगिदी थमखरे चिंग्या की मफम सिंह चपचाना ngak senaba permanent special security posting thamnaba thabak paikhatba hore nongmanini asida thabak sing ase mapong fana loishinba ngamlagani haina manipur lenga ki security advisor Kuldip Singh na phongdokre stada sida hozik oiriba fibam asigi matangda ngasi chief minister banglogi darbar hall da pangtokpa paumi singa unaba mada security advisor Kuldip Singh na wafam ase phongdoklatuna hai
lamdam asida thokliba irang ase lakshinaba security thambagi thabak ase sector mari manga thokna khaidokduna ngak senbagi thabak chathari thabak sing ase part ahum thokna haibadi chingi mafam sing chingda leiriba village amade chingya da leiba village ase mapung fana ngak senaba thorang lokhatli chingi mafam sing ase army amadi Assam Rifles na mapung fana occupied tawgani chingyagi mafam singdana special security post thamgani special security post ase mapung fana thamba ngamdringaida security force singna mafam aduda chatuna ngak sengani baragasida state police amadi paramilitary force singna patrolling chatuna pamdaba thodok sing thoktanaba thorang paikhatgani Tabagasi nomanini asigi manungda mapung fana pangthoknaba honari Maragasida Security Force Company kun amasu starasida thunglaragani ngasi company mari thunglare chingya dalaiba kulsing ase mapung fana safana thamnaba lengangna paikhatpa yaba thabak paikhatli aspiration haiba se mipum khudingmakta leiba ngaktani adubu aspiration aduna constitution gi chana kanglon gi wangmada leiragadi madu accept tawfam thokti haina mahangna makha taki The places where villages are there on the foothills and nearby, special kind of posts have to be created. Till it is not created, they have to go in their vehicles and park there and do the duties. Their CAPFs, maximum CAPFs like BSF and CRP will be deployed and permanently they will watch the situation. And along with the local police and in the nearby side, the patrolling will be done by local police and CAPFs. All along will be local police plus army and the Assam Rifles and then local police with along with the BSF and CRPF. This is the arrangement done and this will be on place from today, but it may not be 100% on place today, but within a day or two it will be 100% on the place. Bisnupur district ki tongan mafam singdagi lakpa miyamna ngasi numidang wairam pung 3:30 rom helakpa duaida Works Minister Govindas Konthauzamge ningthokongda leiba yum amade mahaki office miyamna amang ata thogankrei tongan mafam dagi lakiba miyam aduna mathau Taudaba MLA Singh from Thato Long Live Manipur Go Back Indian Army Imalebang na yaifari haiba kolau kya lauki Thodok adu thokraba matung Minister ge Personal Secretary na Paumi Singh da hai Miyam aduna Minister unanaba hairakpada Minister masa leite hayeng unanaba senge haiduna gaihak wari watai sanaringaida khanghodana Minister ge yum gi ahan ba gate tugaiduna Minister ge yum da leiba office ki table chokri amadi office maya da khamba gari na chingba thugai ki haina bahangna makha taki Miyam da pau fanghanaba honabada ahing nungtil naidana mathau tauriba paumi singda Indian Army amadi Assam Rifles na khud thakiba thodok ado Indian Army amadi Assam Rifles ki maralni haina Delhi da leiba Army Headquarters da wakat cherol ama pishin kar haina New Delhi da leiba Sri Krishna Classical Yoga Group of India SKCYGI na thadurokba cherol amana phongdorakli cherol asina hai asigumba thokaningdaba thodok singa se makha tana thokhandanaba SKCYGI gi mihut singa Army General ga telephone gi kuthangda wari sanabada maralaiba personal khudingmak maral gi matung ina chirak pigani haibagi thazaba pirakle hairi adum oinamak personal singa dugi battalion gi number maming matha amadi akupa maro sing General Staff Branch Army Headquarters Delhi da khangal laknaba hairakle personal singa du Assam Rifles ki oiragana Silong da leiba headquarters da khangal laknaba wafam sing phongdorakle haina post na makhatari Marathana atem break amatang lominasi ISO certified oiraba training academy amadi treatment center amoiba Dharma Care Aesthetics Academy da makhal kya gi certificate course hauzaragani amadi treatment kya gi service supijari Dharma Care Aesthetics Academy da fanghanjari ba service singdi microblading eyebrows BB glow face whitening full body whitening hydrofacial chemical peeling nose filler lips filler chin cheek augmentation botox PRP hair regrowth treatment acne and acne scar treatment melasma treatment mole removal laser treatment fat reduction treatment asinasingbani akupa marol gidamang asi maglengsin birau Dharma Care Aesthetics kwa kaithel soibam laikai near Photon Higher Secondary School Imphal West contact number 6909 473 Break matong miyam butaram nok chari makhataba pau pizari
Examination da chauna mai paklabasu makhatana mahi tamnaba che chang thajinbada internet thingkiba sina achauba khudong chadaba ma mai hongna hale haina chahi asigi Council of Higher Secondary Education Manipur koshemna loba class 12 ke examination da commerce stream ge ani suba position tarakhraba Einstein ningombamna phongdorakli Paumi Singa Unaba Mada Einstein Hai, Manipur gi Wangmada Makhatana Mahi Tamnabagi Damak, admission process Ayamba Loire, Adum Oinamak, Lamdam Asida Housing Tokriba Irang Asina Maram Oiraga, Che Jang Taduk Tazin Tawada, Chauna Kudong Chadaba Mayonare, Maramaduna, Atubada Matamda Irangasi Loishinduna, Mahusagi Punsida, Hanjil Hanaba Honabiyo Haina, Mahang Apil Torakle. Nakal Amaromda Handak Pangthokiba examination aduda mahagna thengnarakiba masagi asoiba sing paladuna mahagna hai Mairoi singna wahang amadi paukum animak yamna kupna nainaba changi mai pakpa mahiroi ama oige hairabadi ibagi thabagase yamna toina practice tawbagi tangai fadabasu lai hairi Einstein ngombam Delhi University da mahi masing makha tamthaduna MBA loiraba matung mai pakpa entrepreneur ama oinaba pandam thamhauri mahak Thobal Okramdagi Ningombam Ranjit Amade Ningombam Ongbi Tombi Anigi Machanupani Amade Pauna Bazar da Leiba SDJM Higher Secondary School ge Mahiroine Question answer naina basima khatang wat khiba male aina sum khanjabada haidi like sing dudi fazana paraga concept sing dudi fazana kira wa bata so examination point of view da yamna kupthana detail oina question answer naina ba karawat khiba adagi language da manipuri da aise katang ibagi practice ma katang haidi wat khibu ba male aduna marks am do pungom matam da thar pum tam da katang khuyong nakhi nangba nangdabagi aigi pass of the message matang pijaba gi khudong sabada leba targadi ai tasena hojiki hariba agi soibasingdo adugi matang da sendok naba fazana question answer ni naba khonaba adagi matung tarba satra jing dasu aina ngasi soiki bado moida hanjin dana hai tare question answer yamna detail ni nabiyo Lamdam asigi Yellomi Singi Mathakta Logi Wangmada Changsilakba Miyoi Khuzo Kharana Chatharagliba Thawong Sing asidage Kallo Haina World Meeting Council Assam State Unit ke General Secretary I Hari Singhana Thadorpa Charal Amana Government of India ke Poning Singsilakli Charal asina hai Maitei Singbu ST list chalhanduna Constitutional Protection Pigadabani Amade Manipurda Athuba Matamda NRC Chana Hangadabani MLA Tarana Tonganba Administration ama demand tawrakpa Suda Lairiba Kukilal Hoba Singna Pamdaba Thawdok kya thohalakpa Manipurgi Internal Affairs ta Mizoram ge Chief Minister na khud thinjilakpa Luraba Tanfam asida political party singna politics sanaduna leibana chingba thawong sing ase World Maitei Council gi maikedagi akan mamongda condemn tawi hainaso Cherola sina makhatari Manipur gi apunbagi saktam kaibi yaroi suda lairiba kuki militant singi mathakta akan bamideng changkadabani haina waf miyam gi oiba wakan mifam mamang ase sagolban salam laikai da chathakrai salam laikai apunba nupi lubna sinduna pangthokiba wakan mifam aduda salam laikai gi akoiba da leiba ima event kyana saru yaki apunbagi saktam kaibi yaroi haiba wafam yauna suda lairiba singi mathakta akan bamideng changkadabani haiba wafam sing placard singda iki wakan mifam aduda saru yakibe Mashnam Ongbi Umasini na hai irang ase kangluf ki irang nate kanagumba kharagi thawin sina thokhan bane statusigi machet ama fauba kaibe yaroi lengakta apamba tanbada karigi maitei da atamnana onsilibano suda lairiba lalhoba sing makoi ki camta lehallu amade immigrant kuki singase atubada khandokadabani haina phongdoki Kokomigi Mideng Makhada Thobal District ki Manung Channa Wangkem Kaithelda Wakan Mifam Phamduna Khongjang Sangsinkre Women Development Committee Hairokna Sinduna Pangthokiba Wakan Mifam Aduda Saruk Yakibi Wangkem Meirapai gi Secretary Larelakpam Birmalana Hai Manipurgi Apunba Saktam Kaibe Yaroi Aikoi Amata Oina Hingminaba Pami Aikoi Tangdu Laitana Leiba Pami Suda Lairiba Kukilal Hoba Singna Maitei Singdawon Sinduna Ot Naiba Misimina Thokhanba Lutauba Yumkai Mai Thabana Chingba Chathare Hauzik Oiriba Fibam Asida Center Lengak Amade Manipur Lengang na Mideng Changbidrabade Mahusagi Punsida Purakpa Ngamloi Maram Aduna Government of India Amade Manipur Lengang na Atubada Mideng Changbiyu Haina Lengak ki Poning Singsilakhi Assam ki Kasar District ki Manung Channa Chandrapur da leiba Maharaj Gambhir Singh Memorial Committee na
Manipuri Youth Front of Assam amadi United People's Front Manipurna sinduna Chandrapurda leiba Manipur Levy Grounda Manipur Levy mitamgi urep yung tambagi thoram pangthokre thoram aduda Manipur Development Council gi chairperson Rina Singh Maifagi President Thangjam Brozen Maharaj Gambir Singh Memorial Committee gi President Kaisam Vidyapati Manipuri Language Protection Coordination Committee MLPCC gi Dr. K.N. Chan Assam Manipuri Muslim Youth Front के Vice President T. Rehanuddin, Assam Manipuri Mairapai B. Apun Balup के President Benny Misra, Manipuri Brahman Mahasabha के President G. Lucky Kanta Sarmana, Chief Guest President Amade Guest of Honor Oina Saruyaki. Uref Uyung Tambaki Thoram Aduga Mari Lenana Maharaj Gambir Singh Memorial Committee के Advisor Yumnam Indrababu Nahai, Ngasi Dagi Chahi Chamaga Marifutara Nipan gi mamangda thokiba Manipurda awana landarak padagi chahi taret kuntakiba matamda Kasargi Chandrapur hariba mafam asida tha taret chobna Manipur Levibu training piraba matung Manipurdagi awa singbu Maharaj Gambir Singh na luchingduna ningthi turel fauba tankhai khibani puwari asibu ningsingduna aikoi amuk hanna kuntaklaroi haina wasaktuna thoramasi pangtokpani lagliba December 12 asida uref uyung tamliba mitam Singh asigi maikum hangdokani asumna hanagi ahal laman singna imalebak Manipurbu kanki haibadu haujiki naha singna khangnabani haiki Aikoi amuk hanna kuntak laroi haibu wasak kaloinana ngasi aikoi na thorumase pangthok jabani lakliba December gi tangkun hundo asida mitam masigi maikum amuk hangdok jagani aduna nauna hogalakliba angang sing na harol singda aikoi gi pai pu singna asumna Manipur imalebak Manipur kan kigo haibasigi param tambina ba Gambir Singh Memorial Committee na Chandrapurna masi silang jabani mayam mateng dagi Aroibada maroiba pau amohanna Kuki lalhobani chingnaba signa maitegi khul singda nomai kapsinduna attack chathabada ama laikhidre amana fibam thina soklei Singdagi Kadangbanda Leiba RFCD Quarter Sentry Posta Kukilal Hoba Singna Ambush Sathabada Kunjama Nomai Maruna Panbadagi Rims Hospital da Laikanakre Amadi Manipurgi integrity condition amadada shokaloi haina Union Home Minister Amit Sana Thazaba Pirakle haina BJP Manipur Pradesh ki President A Sadana Fongdorakle Matasida Times of Manipur ke Prime Time Manipur News Lasinjare Mineng Tabiri Pumnamakpo Amuka Hana Krumjari